ngasi numida waram phongkhiba tungan ba Manipuri sifongsing amasum thokhiba thawdo wathoksingdagi maruoibe I pausing khongga saraga Manipur top channel gi maikedi myamna thamjagi ahanbada Charushi haina Pharaga Nupimacha ama Pharaga Lounaba Hotnaramle sumna isam samna khangnaba Nupamana masagi sei kunga tareta ngairibi Nupimacha amabu Charushi haina Pharaga ahing ama lelhanduna namduna Pharaga Lounanaba Hotnaramle thawdo si tha sigi taraganithoi December taraganithoi nupi lan gi numita thokibani hairibi Nupimacha sibu Pharaga Lounaba Hotnaramliba miyoi dugi maming Rajkumar Master Maitei sei kuntraga manga pokpa RK Sana Jawba kawi mayang Imphal konsak mayai lekhai degi ne hari victim oirabi Nupimacha sina thongju kendra dagi ahong sangbam Anamika kawi thawdo sigi matangda human right alert bablu loitongbam gi mayumna pawmising unabada mahakna phongdokhibada numit asida hairibi Nupimacha si lansama Charushi haiduna mayum manakta puraba matung nang sakhranu imung asida mau oina lairagadabani haibaga loinana thong nonsinki loinana mahakna laurabasu laikai aduda leiba miyam amadi nupa adugi imung manungda nupi angang sen chongbagini haiduna kanamata sangsilakidi loinana nupa aduna yamna tamthiba mongda nangbu kaina katuna rap tawgani hatokani haibana singba threat kya tawki swairi asigumba yamna sakhwataba matam amada satnaramlagasu nupi angang hekta Pharaga lehenba haibisi hauziki matamda sanadrabani nupi singbu violate tawbani haibaga loinana thawdoksigi matangda Amkil Ibam Girls Group Manipur Mingsel Foundation amadi Women's Governors Network na akan mamong na condemn tawbaga loinana thawdoksigi matangda miyamgi oiba mifam ama pangthoktuna asigumba thawong asi matungda amuk hana tawdanaba warep kya laugani haidi henasu paus na makhatana su phongdorakli atopa paw manamu langthabal kendra ra sahi tarada MLA na kari kari tawkhrabagi haiba kendra sigi miyamna khangi lana propaganda tawbiganu karamsyam langthabal kendra gi MLA karamsyam haikre haukiba sahi tara asida kendra sigi MLA ama oina kari kari tawkhrabagi haiba kendra sigi miyamna khangi propaganda tawduna miyamda lana lamjingba yaroi wafam asing asi langthabal kunja awang laikai community hall nauna saba badminton court ama sangabaga loinana miyamna sinabagi thoramda makna phongdokibani langthabal kunja universal club na sinduna pangthokiba thoram aduda MLA na makha taraduna election gi result na kendra sigi miyamna thajaba thami haibadu khangadabani hauji ngangnaraga kanaroi magna makha taraduna community hall sabana laikai gilam manghalle hainaram badunga sidi laikai dugi debakarma gi thoram khaktana tana nahasingi sanapam amasu ohenba ngamle ngasi sangariba badminton court asi miyamna pirakpa contribution aduna saba luisinduna sinaba ngamani kendra sigi nahasing afaba thabak thoram tawnabagi damak pukhalakpa wafamda mateng pangani laithoktuna seloi amasum kendra sigi mafam ayamba lambi semba luisilakpaga loinana thaknabi ising phangananaba paikhalakliba water supply scheme sigi pipeline tingnaba tawrakpa sida propaganda tawduna MLA bulana lamjingnaba hotnaribasi praja sing miyamna khanglamgani sahi kya kendra sigi MLA oikrabasingna sakwa thorangi thabak tawramdabana sothaduna lairakpani aduga haujikti tapna sahi khara sida khara makhaidi men khatpa ngamle masida MLA na karimata daita lawdabaduna pangang da ngangbusi tawbigano haina su phongdokhi election miyamna pirakpa duna praja miyamna makpu yare haibatu khangadabani handaki election asidadi lising taragi mathakta henduna kagani haina su phongdokhi atopa pawmana pharmacy ki license yaudaba pot amata yon khibalati Bobby thasi ki taraga manga gi ayuk angan mada lamlong kaithel la leiba Bobby pharmacy de sakhangdaba singna bom pokhai hanbaga loinana dukan adubu tangoi olan khiba dugi matangda Bobby pharmacy gi mapu moirangthem Bobby na ngasi Manipur press club ta pawmis na phongdokhibada sai sigi June thada NRFM kauba larulu amana sel gi dema lupa lakh taraga manga tawrokhibale madugi matung paw faunaba phangkhidabaga loinana woroisin purakpa ngamkhide adubu khurai kendra gi MLA gi thongal da bom ama thamlamle haina phongnarakhiba dugi matangda NRFM na mangonda drug karbar tawba miyoini haina phongdokhibadu aranbani mak license yaudaba pot amata yonde ahenba tawkhiba amata leite aigi site gi di asoiba mata lekhide maki site gi aranba leramba taragasu makhatana amuktang yengbiyu haina su phongdokhi
अतोप पाव अमना ADC बिल पुथोक्त्रिङैदा NRC हाना तौगदबनी हौमी ADC बिल 2021 असि मणिपुर असेंबली दा पुथोक्त्रिङैदा मणिपुरदा NRC हाना तौदुना लमदमसिदा खुंदा सिलिबा इलीगल माइग्रेंट सिंह हाना खंदोक्तुना मरमदा हलनखिगदबनी हाइना फेडरेशन ऑफ हौमी गी पब्लिसिटी सेक्रेटरी ने थदोरकपा सिरोल अमना खंगलकली सिरोल असिना मखा तारदुना भारत के होम मिनिस्टर अमित शाह ने इंग्लिश तरागा मपन की नवेंबर कुंदा पार्लियामेंट सेशन NRC असि इंडिया की मफम खुदिमक सत्नहनगदबनी हाइना लाउख्रे अदुबु सही अनि हेलब फाव इरमद मणिपुर दगी ngasi फाव गवर्नमेंट थबक ओंथोक्ट्री अदुना ऑटोनोमस डिस्ट्रिक्ट विथ concurrence of the hill area committee masigi sub clause asina migrant singbu khunda hanbada achabu mating piragani aduna manipura NRC asigi matung ina native people kandana migrant singbu sangjapam piba madi mapu ohenbaga chapmanare hainasu phungdorakli marak than state sigi wangbada thokpa atopa paw kharaga memna thamjagi omicron case lebak maudraga mapanda thengnare numit humni khudingi case hengatuna double oire WHO World Health Organization haikre malem gi lebak marfuga mapanda tamthirab laisat no bo COVID-19 variant case lebak marfuga mapanda thengnare numit humni khudingi case asi wangkhalaktuna double oire malem gi lebak puna makna tamthirab laisat asidagi section ba mathau tare yariba makai mi pundaba haibasi ngakna satpa mathau tai lakadariba Christmas amadi New Year manungda lebak puna makna aduki matik section ningai oi haina World Health Organization asu haikre atopa pawmana terrorist ama hatkre nongmai amadi maru fangle ngase yo angan mapung marirom tabara Srinagar da barat lanmi ke khutthoknabada laskar I toiba gi haksinba terrorist ama hatkre mangondagi nongmai amadi maru fangle hain agency gi pauna haidi laikhidraba terrorist ado Pakistan based terrorist ni haibisu khangmangam kre haina pawsna sum khatarakli amaromdana Bangladesh ta ngasidagi trial oina booster kapa hokre Malem gi lebak kayada COVID-19 gi anoba variant leptana sanduraklibaga mari lainana Bangladesh ta ngasidagi trial oina booster kapa hokre lebadu gi sarkarna lebadu gi miyam oirakliba phiba masiga mari lainana booster kaptoknaba appeal tokre ngasi Dhaka da booster kapa gi tharomada hawdokhibani hainasu pawsna pali Makasa tarak poina masum lushila poina ngasi state si goiriba COVID-19 update ma'am na thamjage ngasi goiriba positivity rate si 1.2% oiri aduga ngasi apun boina miyoi taraga mari khak nauna COVID-19 na positive oiba thengnaraki aduga apun boina ngasi COVID test takhiba miyoi masingna lising amaga sani ga subna gi tarukni amasung ngasi COVID-19 na positive oigiduna laikhidaba miyoi amata thengnakide ngasi COVID-19 na positive oirakraba miyoi taraga mari asi amana Bisnupur dagi ni miyoi taruk amana Impal East dagi miyoi mari amana Impal West dagi ni aduga miyoi ahum amana Thaubal dagi ni haina report tawri aduga hauzik oinadi myam pawsi matang sta lusinjarage amasum pathoksakhibada soikiba lankhiba kya yaursu myam na ngakpigini amasum matam gi oba marubi I pawsung myam da lepa laitana update pizara kanisu channel sigi make digi su myam na thamjari and thank you